Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi muglobirasi Thamoi Yaoramdre 18 suba tangka Sanana maitegi visit leiting pami haidana hairamba wahai aduna ngamba masadu leitafam mai khangkhangandre mafam asida kuina sangna leiraktaba oibana Manipurgi culture tradition ningthina khangde masigi matangda nongmata khangningluba pokludi adubu ngasidi nusibi magidama pumnamak khangningba poklakli yum hanbada garida makutna khadangda sauduna thongnaw adomda yengduna wakhal lamada sum tawduna manglaga famba du ubada driver premna hanglai sir wakhal nungai tabra natragana isang amidabra kedorage nathongna tenoigi summangaga lebeduda hangzabani nungai taba haibisidi haidoklaga tamthoklaga fai hainabani aina haibabudi nataba mina haibado aina sum tabani noina solve tawba ngamgadaba problem natinise khoina ngamdaba mahayo hairagadi lisingani chapido bora ama paiba ngamdaba asi mangaire ataidi khoisu khara du ngamba yawida sir haifet khummi henangsu sir na hairakpadu aina pakhum pidragadi usithaweba malani na aina sum pakhum pijabani sir ngamba pisam suptuna premde yenglai aduga suptuna hanglai maitegi traditional dress hairgadi karam oibe sir aduk laibu wadugi were sir na dug yamna matha sabiribda nang khangbra khangagadi khra hairong ne gonda google dus loina fangbadubu ai kaururi google koba hangi kai khangba male habise wadu hairaga ngamba phone adida pukning lupshin khre mayum yorokpagi gari dagi kumtharakpa fawba kana amata hanna yengdana phone adura yengna chumtring imungda changki prem su gari du garage ta thaujinduna khamlamlaga hallage haiduna chatnaba thorakpada mathakki balcony dagi ngambana leplaw lawre oi prem mathak tam takaro sir ai buro prem ko bus kya suge thuro masi hairamlaga manungda muk changkhre prem di mangaktu non khatuna yengna soli sapna marola muka iba khona marola mu wawriba mapagi machani haibada kaisu awar apaga libinati ngangna ngambagi kada lai ngambadu mafi gamta hongdana sofa dura famduna phone adu mamit ani sukjinba makai yengduna leirami prem na changsinduna leplaga hangi kai lerge sir to adu table du da leiriba diary du da maitai lon gi ariba dialogue fasa bakar iramo lovely word ngata oigadabani kanada pinamna sir gi chithi sibo hangdu soina harido kok iraga lore du da amuk hangleiduna kaigino wahi wata haibismaktabu yamna lukraba sir wari khangdana kamaina wahi idunu sir hiramadu khangba darkar yamna taye sir ngamba phone adu log tawshilaga nakanda thamkraba matung prem de second khara chumtung yenglaba matung mangakna ingit tawduna hairai phamo prem su changsinduna mayoknana thariba sofa amada famthai ngamba safamadu luthaba mataw uttuna hairai nupi amakhak aina pami nushidaba haibadumadi aisu khangdre ado pambade pami simadi confirm tarabani ado mana hojik aina leiriba character se pamdi maitegi culture tradition loina suna yaw pami hairi miyam sigi mathakta history khangba mi amas oigadabani hairi history haibasimaktabu hojik horen paraga yengaga hekta khangba nate at least someone khradi adum changadabani aduna masi mangamdragasu maitegi dress maitegi fajabi lon simadi ai mangonda utpa pami dress ki yare aina thokpa torani hojik aina khangba pami bese hayeng aina dress to selaga ma unabada aina haigadaba maitai lon fajabaduni aina khangba pami se nang ngasai loina khangi haikibada nangoda hangini nang khangba natro kamai haini haido sir fajabi maitai lon haibu aina hojik sir da haijariba sisu fajaba lon chingi asumaina khara nupi dubu respect leina hairabadi madusu fajaba lon haibada adum yagni sir no adugumba yamna common oiba language na aigi sincerity utpadi ai pamde yamna unique oiba mongdani aina mongonda utpa pamdi bise aina ngasai google da search tawbadasu answer fazana fangdi sir na haining ise pai manungon bi nuzagi nungshilangda thure kainaga haibadura yes adune adumaina haibaduni aina pamise sir sidi fazaba lonati sidi meitei khoigi ariba lone hojik leiriba sidi lonyan yawraba haibadi atopa lamgi lon like sanskrit hindi gumba gayan sinarga ngang baloni hojik aina hariba duna maiti ge sing baloni lonya namate yawdabi manabagi di manaba aduda ariba lon haiba tare
Hauzik aina haikibada nupa kaina haibada ado hauziki londa nupi haiba sumainani. Hoini adugi londa aina hainaba sentence fazaba amadi nang aingona taktaba yadre. Hoi ai takjaraga sir ado ai wa amta kaino khoi sir se aina sum tabada class 10 loirakpadagi mapana dum laikra haina tajai ado sir na khoi meiti lon se asugam singna ngangbiri sibu kamai tobano haidi english kumba yam ngangnai dena mapanda leiba gambuse ekhoi sir di london da sulai reini aduga meiti lon sibu asugam singna ngangbiri sibu khangning sum hangjabani ko sir ngamba masadu sofa du danga thaduna sora sangwa ma hondoktuna sakfam adu khazik onduna jinbalda nofit tawduna khumlai prem aina chatpa khuding aibu company bibinaba aigi maitai marup amale aisu maitai lon mariam nungshibani aduga masu aikhoigi leibak su nungshi adubu uningdaba mayamsna lakhaningdre marup harisibu sir marup haibadi friend aigi best friend yare nangido adudaidude iramu aduga hayeng khara ngana lao thabak yami hoi sir madam sanana su ngana lakna bhaidana aingonda sinarakpani prem na diary de iramba mayek sing adu arat palaitana laitonda tongna bahaiduna ahing tumdaba makai mayek sing adu paduna chinpa pokibani ariba lon toina sinadaba oibana konthokta kaida kharadi wana thokpani nahan makai dagi hena ngasina nganta office tho ibani haiduna thoklai ngarang na pau fauna duna thamkraba designer duga hana unaduna dress hana yenglamlaba matung salon amada lakduna traditional dress set para chana gadaba looks manaba haiduna light makeup tawi samdusu sitnana maida mata tahanduna nankhatuna maninglomda mahong tana pulli loibaga designer dugi manakta lakduna dress du change toraba matung office ta lai office ta leramba staff khudingmakna mabu ubada ngakni yengnei nahan makai uba sakfamdagi ngasini hena top topa mangal ama leibagum tawi kana amatana hanna yengamdana sanagi manaktamna lakpada sanana hana mabu yengba thorakpa duda changsinduna ngarang numit chuppa leitona tongkraba wahi paring adu hairei pai maduna khoidarabra nathang lenagi fizet ase nura pungning shumatki khan lakjabane sunna isa nongi nanakta pai makari khanbagi jingo yudo nasabi engonda sanada amuktang leiriba mayam adu koina yenglamlaga ngambagi khudang paiduna makhoigi room leiriba domda chingduna pusilai mayamdu chibon kari kari nongangna hobani sanana chingduna puraklaga ka yobaga pairamba khudang adu thadoktuna suktuna yenglai ngamba masadu amuktang hanthaduna yenglaga kaino fajadrabo traditional dress ni aina selaise phaijom pumya selagabu kanana office anage chatkadaba thabak mayam amana queue da lengdana leirakansida sarna salon changdana dress up tawduna leithokpa somdana schedule kaibagi tawriba mayam ase kemtana chungdaba makai ngambada on khatuna isau langningmagi mong ama tawkhalakpa aduda ngamba makhong adu thangduna manunglomna changkhre sanasu matung inage haidana tawrakpa aduda ngambada angakpa sakfam amaga loinana yengnariba mayam aduda on sinduna nokmi tawduna hairamni sir seren mamanabagi lohongba machatkani aduini adudi mayam thabak makha chathabi hokko sanasu manungda changlai ngambadu magi rumgi chairduda famduna setliba phaijom adu semduna lerami sana changlakpa duda non khatuna haifeti yenglambani adubu wahai amata haidana amuk non thakre aduga mana tawramba thabak adu makha chathakre sarna tawbisibu kaino phamanu thabak chanaba tawrsilao ai angangsingga pau pikrage ngasidi ai kem chalaro potharadawni kaino sir ngarang na haibisuna tana leiriba schedule mayam ase kamai tawdino aruba thabaki mayam amasu yauribani sir ngasigidi cancel oin tawthokro aruba dusu kona tawrase haikro sir gise office da kaidoraga lege haibano dress ali su udro phamaga leidini kaino sanadon sinduna kanna nganguba siyada thawai sasadana tawriba ngambagi mong aduda khoidoksu sawningum taw mamai mamit isuk suktuna khangi mataw aduda ngambana hairei nangnaise outside to sum lerakpani kainaga aikhoigi culture tradition ma'am se kemti yokhaningdaba malamgani ado aidi makhoibu yamna wangba thakta thambami makhalamani yengo british singna masana likhandana litliba coat pulliba tai makhoigi culture ni tradition ni masana na kerakpa matamda tai pulli coat lili acho function torakpa matamda natragana karigumba occasion ama leibada formal oina senai jane lairabadagi horaga billionaire fawba ko india se
British na kuina rule tawduna makhoi makhada palami haibagira khangdi hauzik phawba makhoi fije chakchara ngauri bese ado aigi oinadi thabaga chawba tawriba officer ga se akhoi gi tradition se yokhat si sila lei office ta famaga kolom pairaga tawba thabak nina uncomfortable oiningai leitre si selaga awaba thabak subadi na tedana police officer na selo haibana teba sum akhoi gumba singse preserve tawba ya habanida aduna idinga sidagi horani akhoi gi tradition preserve tawba ngambana ngangi bawa adu loibaga sana mangaktu amuktang hairamnaga thokri thoraktuna magi desk mamangdu da famtharaga mathanta murumurung sonduna haizei culture tradition ga yam khangai baga musardana ngarang tangari mafi marol hongdo haidana hainabada awaba moi khibdo aduga hujikta yam khangai baga sardana makokse kok suaiba aduga fagadamni hauju poibu simyam ja kamai tawdinoba khoi sir sinaibu magi macha kok tak sigi manakta thambidana aise oidrabani somdana ngamba phone adu lakthokduna kari no metlaba matung bag chatuna power button namduna ngihak muthatlaga table adu da thamduna ngihak wakal khanbagi mawngda lei asum madumna leiramlaba matung phone adu amuk lokhatuna lok hangi whatsapp ta changduna brother gi number adu da ngihak munna yengi second khar wakal khanduna yenglamlaga text ama thai nangbu ukidaba kuirene saktamda amtu gizagidana Breden su online leiramdabani adubu mana message tu mehek thakibaga online fat leirei blue tick su fat adum khotkre ngambasu munne yengduna kari reply halakpa haiduna ngaiduna lei nangbu sambro hausikan aidi always time available ni kaino nahan kai ningsingaktraga ngasi ningsing laisina kaige nangdi ai ningsinglakpro ngasi su aina hana tharaisini ikai bedoidi aingonda kari maramge rank wangba ingondagi henbagi yam competitive oibai mawngda takshilai oideda oirakano oigi kaina khalamba lerabasu ngasi kudaksda wakhaladu thado wa malai kaiwano mana message to thakibadu sindi tawkhre adubu kaisu halakte ngihakti typing storekte ngamba hena langtang naba poglai karino hairakadawri base haina hena khangning poglai adubu mana ngaizari matik bredena message adu reply piraktre message to muksu hana thajili ngamba kaino wow do maga tumina leikrisibo wa malai haido kaiwano hairo handang muksu sindi tawi adubu hana gumna reply di lakte ngamba khoirang khoisauna ba poklai whatsapp tagi back chatlaga breden gi number adu da direct call oina tokshilai adubu phone adu pairakpagi mahut oina dum kapthalai ngamba khoirang khoisauna rai tainafam khangda prok chakpa haiba du tawrai mana dumna leiringai tanja adu da sana tablet tu paiduna taha manungda changlai ngambana khoidau sauningna mame mimit ngangsina leiramliba mawng adu da sana adu mana haige haidana lakliba wafam adu haiba ngamdana table mamang adu da leplaga lei ngamba pisumishu su ambadu khara handoktuna sana da yengduna hanglai kaidorage sir thabagama chetaba yadre hausi ngusidi ai thabak chalo haikradudi kaigino hanjin haisibo sir sidi chetaba yadabani achoba problem ne problem oigero oirora ai chalo ai ngak ta puthagi chalo sir yare ai chaloiba nangsu ngasidi yumda hange ga halo patharu sanana hagi tawri bawa adu mapung fana sungai haihan kidre ngambana sanadu mapanda thokre ngambasu chair duda makok adu nga thaduna ngai haklei phone adu muk lokhatuna breden gi reply lakpre yengi adu bula khidre ngasai leikiba online adusu leiramdre pungmuk adumna tumina famduna leiraba matung sanagi text leiriba domda thorai adubu mana thorakpadadi sanadu leiramdre ngamba mamit lakthokduna ihang hangliba sit aduri yenglaga kaino asengwei chakri maise sidi yam pharak tadro ai thandaga longtho amaga chakrini ni maise ngangna phone adu lakthokduna prem gi number da call tawi patpai khalai amadusu hello sir noi madam sanadu kyam koire chatkiba madam di thokiba fanam koire pungmuk faramani sir ma kaide chalini haramge mayumda chalini harambro yumda chatpani di haram di sir hobe chatkibani ngasai na hangbada khungangnani haidana haramgum tawni sir dadi kemta haramdrabo khungangnadi mari kedoba chaliba sir adudi haramdre athubagini harami gari thodomu ai kumage ekhoisu khungangda chatkadabani hoi sir ngamba phone du pocket ta hapchilaga magi room da muk changamdana makhada kumtharai
Lift to hangdorokpa ngairingai Yaifaril su laktuna magi nakanda leplei ngambadi kaisu hairakte hanna fawba yenglakte Yaifaril na ngamba ubada ingangakna hanglai. Sir se office ta lebro ngasai khun deirang tu ena wari sanabada pau piraktana madam sanadu chatnaba haikibene sir ga loinana adu sir di sida leramisibu kamai tobunu kaino irang thokpa haide mo yana daba khar leibeine haibra kaino pot piba pidabagi maramda nakanani makfamlaga wari sanini haibagi laknaba hairakimni ngasai Lipsu hangdoraktuna manungda changlai anidu ngambana pocket yauriba phone edu lokthokuna call toge khalingai nakandagi Yaifaril na sanada hanat call tokri volume du lekhatpagi loudspeaker on tawdrabasu nakna leiba oibana ngambatai sanana khomlakpasu Madam kamai torge problem solve torba Wari ga sabaya dida sir police kauraga khanabase hana lakshina na bahonari Madam di khanabadu yawbirunuko sokpan thokani Yaudi daidi Madam ithanda chaladi engonda haifet haibiramlaga aiga punna chatminarasu yabadubu irang maraktuda Madam ni ithanda chatpada pakhale Kai story da sir Yaifaril du ngambada onsinduna hanglai Sir phone paibigadra Nakong thangjinduna tarambani ngamba Yaifaril na yengthorakpa duda mangaktu chumna thamduna makhut anina pocket ta humjinduna khomlai Yarni ai migi phone paide Ground floor yauduna ma sithokri Yaifaril di phone da wari sahauri prem khoina gari su ready tawduna leiramle ngambana gari manung de heka khatpaga khoisauna na soli Sir Madam ga hozi pungchai chaini